ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯆꯦ ꯑꯔꯅꯥꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯦꯝꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯅꯅꯥꯎ, ꯑꯗꯨꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯒ ꯃꯥꯡꯖꯗꯣꯏꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯏꯅꯥꯎꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯣ꯫ ꯏꯆꯦ, ꯃꯣꯏꯗꯣ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡ꯫ ꯍꯣꯏꯅꯦ, ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯏꯆꯦꯗ ꯍꯥꯏꯔꯛꯑꯣ, ꯑꯩ ꯁ꯭ꯀꯨꯜꯗ ꯂꯥꯛꯀꯦ꯫ ꯑꯗꯣ ꯁ꯭ꯀꯨꯜ ꯆꯠꯇꯕꯗꯤ ꯌꯥꯗꯦꯀꯣ, ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ꯫ ꯍꯣꯏ ꯆꯤꯆꯦ꯫ ꯑꯥꯔꯇꯤꯗꯨ ꯃꯆꯦꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ ꯈꯔꯗꯤ ꯏꯪꯖꯔꯦ꯫ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯏꯆꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎꯀꯣ꯫ ꯆꯤꯆꯦ꯫ ꯑꯥꯔꯇꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯔꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯤꯡꯁꯦꯜꯗ ꯃꯀꯦ ꯁꯦꯝꯂꯤ꯫ ꯍꯦ ꯑꯥꯏꯂꯦꯅꯤꯌꯔ, ꯅꯪꯅ ꯅꯤꯡꯉꯣꯜꯒꯤ ꯃꯤꯁꯅꯥꯁꯤꯗ ꯐꯖꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯔꯅꯥꯒꯤ ꯃꯣꯟꯗ꯭ꯔꯪ ꯑꯗꯨ ꯃꯄꯥ ꯙꯅꯔꯥꯖꯅ ꯀꯧꯔꯛꯄꯗ ꯀꯥꯏꯈ꯭ꯔꯦ꯫ ꯙꯅꯔꯥꯖꯅ, ꯏꯆꯥꯊꯣꯏꯕꯤ, ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯄꯥꯕꯨꯡ, ꯆꯠꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯄꯥꯕꯨꯡꯁꯨ ꯎꯁꯣꯞ ꯑꯃ ꯂꯩ, ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯙꯅꯔꯥꯖ ꯎꯁꯣꯞ ꯆꯠꯈ꯭ꯔꯦ꯫ ꯑꯔꯅꯥꯁꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ꯫ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯔꯅꯥꯗꯨ ꯎꯄꯨꯗꯒꯤ ꯐꯤ ꯈꯔ ꯂꯧꯊꯣꯛꯂꯒ ꯏꯜꯂꯤ꯫ ꯃꯊꯃꯣꯏꯗꯨꯁꯨ ꯍꯔꯥꯎꯖꯔꯤ꯫ ꯅꯨꯄꯥꯅꯤ ꯀꯥꯏꯅꯅꯦ ꯀꯣꯛ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯍꯌꯦꯡꯋꯥꯏ ꯃꯧꯒ ꯑꯣꯏꯔꯗꯤ ꯀꯣꯛꯀꯥꯁꯦ ꯀꯨꯞꯇꯣꯏꯅꯤꯀꯣ ꯐꯤꯅ꯫ ꯑꯔꯅꯥꯗꯨ ꯃꯊꯟꯗ ꯄꯨꯡꯁꯣꯟꯗ ꯁꯣꯟꯖꯩ꯫ ꯈꯪꯗꯕ ꯃꯤꯅꯗꯤ ꯑꯔꯅꯥꯁꯦ ꯉꯥꯎꯔꯦ ꯍꯥꯏꯕꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯔꯅꯥꯁꯦ ꯅꯨꯡꯁꯤꯕ ꯋꯥꯈꯜꯗ ꯉꯥꯎꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯃꯥ ꯃꯄꯥꯒ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯥꯡꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯀꯟꯅ ꯇꯛꯁꯤꯜꯂꯤ꯫ ꯁ꯭ꯌꯥꯝꯀꯦꯁꯣꯔꯅ, ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ? ꯅꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯣꯏꯕꯥ? ꯏꯍꯦ, ꯑꯗꯨ ꯑꯗꯥ ꯅꯠꯇꯦꯅꯦꯍꯦ, ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯊꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯩꯁꯨ ꯅꯆꯥꯅꯨꯄꯥꯗꯨꯗꯅꯦ ꯍꯥꯏꯕ ꯌꯥꯕ ꯃꯈꯩꯗꯤ ꯍꯥꯏꯔꯕꯅꯤ, ꯍꯧꯗꯣꯛꯄꯁꯨ ꯐꯅꯌꯥꯝ ꯍꯧꯗꯣꯛꯑꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯆꯥꯅꯨꯄꯥꯗꯣ ꯀꯧꯖꯔꯛꯂꯒꯦ, ꯑꯗꯨꯒꯅꯦ ꯅꯄꯥ ꯅꯆꯥ ꯑꯃꯨꯛ ꯉꯥꯡꯅꯖꯔꯣ꯫ ꯃꯃꯥꯗꯣ ꯄꯣꯗ꯭ꯔꯣꯛ ꯄꯣꯗ꯭ꯔꯣꯛ ꯁꯧꯔꯒ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯣ? ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯅꯣꯏ ꯕꯕꯥꯅꯅꯦ ꯑꯃꯨꯛꯇ ꯂꯥꯛꯑꯣꯌꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁ, ꯀꯩꯒꯤꯅ ꯍꯥꯏꯒꯦ ꯏꯃꯥ? ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯌꯥꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯄꯥꯒ ꯑꯝꯇ ꯉꯥꯡꯅꯔꯣ ꯂꯥꯛꯑꯣ꯫ ꯏꯃꯥꯁꯤꯗꯤꯕꯀꯣ, ꯑꯩꯁꯨ ꯈꯪꯉꯦꯕ ꯂꯣꯏꯃꯛ꯫ ꯆꯣ ꯅꯄꯥꯒꯤ ꯃꯅꯥꯛꯇꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯁꯣ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕꯕꯥ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕꯣ? ꯅꯆꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯁ꯭ꯌꯥꯝꯀꯦꯁꯣꯔ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕ ꯃꯇꯝ ꯑꯣꯏꯔꯦ, ꯍꯦꯟꯗꯣꯛꯈꯤꯗꯧꯔꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯑꯕꯅꯤꯅꯦ꯫ ꯕꯕꯥ, ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯈꯤꯒꯦꯕ꯫ ꯑꯩ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯇꯥꯒꯦꯅꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁ꯭ꯌꯥꯝꯀꯦꯁꯣꯔꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯃꯇꯝ ꯈꯔ ꯉꯥꯏꯔꯒꯦꯀꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯁꯥꯅ ꯈꯪꯅ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯅꯃꯥꯒ ꯑꯩꯒꯅꯅꯦ ꯏꯆꯥꯒꯤ ꯏꯃꯧ ꯊꯤꯕ ꯆꯠꯂꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯗꯦ ꯀꯥꯏꯅ ꯉꯥꯡꯂꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯑꯁ, ꯕꯕꯥꯁꯤꯗꯤ ꯑꯩ ꯑꯗꯨꯃ ꯈꯪꯗꯦꯀꯣ꯫ ꯄꯥꯏꯈꯣꯝꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯁꯣꯟꯖꯍꯧꯏ꯫ ꯃꯣꯏ ꯕꯕꯥꯕꯨ ꯑꯗꯨ ꯑꯝꯇ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯣ, ꯅꯆꯥꯅꯨꯄꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯅꯦꯍꯦ ꯃꯃꯥ, ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯈꯤꯁꯅꯨꯗꯅ꯫ ꯀꯔꯤꯅꯣ ꯅꯪꯅ ꯌꯥꯝ ꯀꯟꯈꯠꯂꯤꯅ? ꯑꯩꯕ, ꯀꯟꯈꯠꯄꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯏꯆꯥ ꯃꯊꯟꯗꯅꯦ꯫ ꯑꯩꯒꯤꯗꯤ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯍꯅꯨꯊꯪꯁꯤꯗꯅꯦ ꯃꯣꯏ ꯕꯕꯥꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕꯣ꯫ ꯑꯗ ꯇꯥꯏꯍꯦ, ꯅꯨꯡꯁꯤꯕꯅꯤꯗ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ꯫
ꯑꯣ ꯌꯥꯔꯦ ꯄꯥꯈꯪꯒ ꯁꯥꯕꯤꯔꯛꯑꯅꯨ ꯅꯆꯥꯅꯨꯄꯥꯁꯦ ꯄꯥꯈꯪ ꯐꯥꯔꯛꯑꯀꯥꯟꯁꯤꯗ 이자세 ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯃꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤ 이바니 ꯑꯣꯏꯅꯅꯦ ꯈꯟꯅꯔꯛꯀꯅꯤ ꯃꯥꯔꯁꯤꯗꯨ 이ꯃꯨꯡ ꯆꯪꯈ꯭ꯔꯦ ꯁ꯭ꯌꯥꯝꯀꯦꯁꯣꯔ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯄ꯭ꯔꯦꯝꯁꯨ ꯃꯌꯨꯝꯗ ꯊꯣꯛꯂꯛꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯃꯨꯛ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯍꯥꯊꯨ ꯆꯠꯅꯅꯕ ꯊꯣꯔꯛꯄꯗꯨꯗ ꯃꯃꯥꯅ ꯍꯪꯂꯛꯏ ꯀꯩꯅꯣ 이ꯕꯨꯡꯉꯣ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯃꯐꯤ ꯍꯣꯡꯉꯒ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯄ꯭ꯔꯦꯝ ꯃꯃꯥ ꯀꯦꯊꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ 이마 ꯄꯥꯏꯈꯣꯝꯕ ꯍꯣꯏꯕꯣꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯨꯏꯔꯛꯂꯣꯏꯌꯦ ꯍꯩꯃ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯔꯒ ꯆꯠꯄ ꯌꯥꯕꯅꯦꯃꯤ 이ꯕꯨꯡꯉꯣ ꯄ꯭ꯔꯦꯝꯗꯨ ꯆꯠꯅ ꯂꯥꯎꯔꯝꯃꯤ ꯀꯨꯏꯔꯛꯂꯣꯏꯌꯦ ꯑꯊꯨꯕꯒꯤ ꯑꯣꯏꯗꯧꯔꯤꯅꯤꯃꯥ ꯀꯦꯊꯕꯤ ꯃꯊꯟꯇ ꯍꯪꯖꯍꯧꯋꯦ ꯃꯁꯤ ꯉꯥꯡꯁꯤꯃꯅꯦ ꯇꯧꯔꯤꯁꯦ ꯏꯉꯥꯎꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ ꯄꯤꯡꯀꯤꯁꯨ ꯗꯦꯅꯤꯒ ꯀꯩꯊꯦꯜꯗ ꯀꯩꯀꯩꯅꯣ ꯂꯩꯔꯤ ꯗꯦꯅꯤꯅ ꯁꯦ ꯁꯤ ꯄꯥꯏꯁꯤꯜꯂꯣ ꯌꯥꯔꯅꯤꯌꯦ ꯇꯥꯃꯣ ꯌꯥꯝ ꯄꯤꯖꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯇꯥꯃꯣꯁꯤꯗꯤ ꯇꯧꯔꯤꯕꯗꯨ ꯑꯥꯔꯇꯤꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯎꯍꯧꯔꯦ ꯃꯃꯥꯕꯨ ꯀꯧꯒꯦ ꯇꯧꯋꯦ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦ ꯒꯥꯔꯤꯗꯨ ꯊꯧꯈꯤꯕꯅ ꯍꯥꯜꯂꯦ ꯍꯣꯔꯦꯟ ꯆꯤꯆꯦꯗ ꯍꯥꯏꯔꯒꯦ ꯑꯩ ꯍꯥꯏꯗꯅꯗꯤ ꯇꯣꯛꯑꯣꯏ ꯇꯨꯡꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯣꯏ ꯍꯧꯖꯤꯛꯇ ꯂꯥꯛꯏꯔꯣꯅ ꯑꯥꯔꯇꯤ ꯄꯨꯡꯁꯨ ꯌꯥꯝ ꯉꯜꯂꯤꯅ ꯀꯩꯅꯣ ꯍꯣꯏꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯦꯛꯁꯇꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯝꯕꯤꯗ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯏꯕꯗꯨꯗ ꯑꯥꯔꯇꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯗꯨꯒ ꯂꯥꯛꯄꯗꯨ ꯎꯔꯦ ꯃꯦꯛꯁꯀꯤ ꯃꯃꯥꯟꯅꯕ ꯗꯦꯕꯖꯤꯠꯅ ꯑꯥꯔꯇꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯃꯦꯛꯁꯇ ꯍꯪꯉꯤ ꯃꯦꯛꯁ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯤ ꯃꯦꯛꯁ ꯑꯃꯗꯤ ꯃꯦꯛꯁꯀꯤ ꯃꯃꯥꯟꯅꯕ ꯗꯦꯕꯖꯤꯠ ꯑꯥꯔꯇꯤ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯅꯕ ꯇꯛꯅꯔꯤ ꯑꯗꯨꯕꯨ ꯆꯪꯕꯗꯤ ꯑꯗꯨꯃꯛ ꯉꯝꯗ꯭ꯔꯦ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ ꯑꯥꯔꯇꯤ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯃꯦꯛꯁ ꯍꯣꯏꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯀꯩꯅꯣ ꯊꯤꯔꯤ ꯄ꯭ꯔꯦꯝꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯏꯇꯥꯎ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯄꯥꯏꯈꯣꯝꯕꯅ ꯂꯩꯌꯦ ꯚꯥꯏ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯊꯕꯛ ꯈꯔ ꯂꯦꯞꯂꯨꯔꯦ ꯍꯟꯗꯛꯁꯦ ꯑꯣ ꯐꯔꯦꯅꯦ ꯂꯩꯔꯝꯃꯣ ꯑꯩ ꯅꯣꯏꯗ ꯂꯥꯛꯏꯌꯦ ꯍꯣꯏ ꯌꯧꯁꯤꯜꯂꯛꯑꯣ ꯑꯗꯨꯗꯤ ꯄ꯭ꯔꯦꯝ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄ꯭ꯔꯦꯝꯗꯨ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯄ꯭ꯔꯦꯝꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯄ꯭ꯔꯦꯝꯅ ꯀꯔꯤ ꯂꯩꯅꯥꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯕꯣ ꯈꯝꯕ ꯂꯩꯅꯥꯒ ꯃꯥꯜꯂꯤꯗ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯗꯨꯅ ꯑꯣꯟꯊꯣꯛꯄ ꯍꯣꯏꯅꯦ ꯅꯪꯕꯨ ꯀꯃꯥꯏ ꯂꯩꯔꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗ ꯏꯇꯥꯎ ꯃꯊꯥ ꯊꯤ ꯁꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯏꯈꯣꯝꯕꯅ ꯌꯨꯝꯗ ꯕꯥꯕꯨꯡꯅ ꯃꯃꯧ ꯄꯨꯁꯤꯜꯂꯛꯑꯣꯅ ꯇꯧ ꯂꯩꯔꯕ ꯄ꯭ꯔꯦꯝ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯋꯦ ꯋꯥꯏꯅꯣ ꯃꯌꯦꯛ ꯊꯣꯛꯄ ꯊꯕꯛꯂꯣ ꯑꯗꯨꯕꯣ ꯄꯥꯏꯈꯣꯝꯕꯅ ꯌꯥꯔꯦꯍꯦ ꯁꯛꯁꯤꯗꯤ ꯅꯒꯨꯟ ꯈꯪꯉꯤ ꯀꯩꯅꯣ ꯄ꯭ꯔꯦꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯗꯣ ꯖꯁꯃꯤꯟ ꯍꯣꯏꯔꯣꯝꯗ ꯀꯣꯏꯔꯨꯁꯦꯕ ꯎꯗꯕ ꯀꯨꯏꯔꯦꯕ ꯄꯥꯏꯈꯣꯝꯕꯒ ꯄ꯭ꯔꯦꯝꯒꯗꯨ ꯖꯁꯃꯤꯟ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ ꯄꯥꯏꯈꯣꯝꯕꯅ ꯐꯣꯟꯗꯣ ꯇꯧꯔꯣ ꯃꯥꯏꯊꯣꯛꯆꯔꯛꯁꯅꯤ ꯀꯩꯅꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯃꯣꯏ ꯊꯣꯡꯒꯥꯜ ꯌꯧꯈꯤꯒꯦ ꯍꯣꯏꯅꯦ ꯄꯥꯏꯈꯣꯝꯕ ꯃꯆꯤꯟ ꯃꯦꯜꯂꯒ ꯅꯣꯛꯂꯤ ꯄ꯭ꯔꯦꯝꯒꯤ ꯂꯥꯡꯇꯛꯅꯕ ꯑꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯔꯣꯖꯤꯠ ꯑꯃꯗꯤ ꯔꯣꯖꯤꯁꯨ ꯗꯥꯏꯚꯣꯔꯁꯀꯤ ꯆꯦ ꯆꯥꯡ ꯂꯣꯏꯁꯤꯟꯅꯔꯦ ꯁꯣꯅꯤꯌꯥꯁꯨ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯎꯠꯂꯤ ꯃꯥꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯄꯥꯔꯤꯗ ꯂꯣꯏꯅꯃꯛ ꯇꯝꯖꯔꯝꯃꯤ ꯁꯣꯅꯤꯌꯥꯅ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯌꯥꯝ ꯐꯠꯇꯦ ꯄꯥꯔꯤꯅ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯇꯣꯝꯕꯤ ꯑꯃ ꯀꯣꯏꯔꯝꯃꯅꯤ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯆꯤꯡꯅꯕꯗꯤ ꯀꯨꯏꯔꯕꯅꯤ ꯗꯗꯥ ꯐꯔꯦ ꯑꯩꯁꯨ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯍꯣꯏ ꯗꯗꯥ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯄꯥꯔꯤ ꯐꯣꯟ ꯊꯝꯅꯔꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯔꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯄꯥꯔꯤꯅ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯗꯕ ꯌꯥꯔꯔꯣꯏ ꯃꯦꯝꯆꯥꯅ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯑꯗꯨꯛꯇ ꯍꯥꯏꯔꯤꯗꯨꯕꯣ ꯅꯄꯥ ꯇꯥꯔꯗꯤꯅꯦ ꯁꯥꯎꯖꯅꯤꯀꯣ
Parina. Ima, phone tawraido namong nupini. Lan thoi haye som nakanda. Kaino ne haisibo? Karibo hairino? Khangde ma. Adu ada kamta. Baba damda tanabiyo. Ayang pakhali. Hoine. Ima haige. Kethabi ga sana jawbaga su kekeino wari kana sanari. Sana jawbana. Najanupadi kai chachkhre mama. Kethabina paikhom hoidane ngahak chalune na chachkhibani. Halakpaga hatu chachkhraba maso. Kethabina moyoba ai cha sanjarukige. Hoi semur. Prem do Jasmine da call tawraga unasi law haiduna kaukthoklammi phone dani. Prem, Jasmine nang kaidorige? Yumda sum leiriye. Ai noirom da laiye nang amda tholakiro. Asengbai lakproda. Paikhom basu yaure. Ngha ngai biramo adude ai Arnaga thominarage. Phone su thamkhre asomdana Jasmine du Arnabu hauraga puna thominare. Prem na somda ngai bada ware. Kari nupino khangdeba. Kayam kuira ageba yengoba. Aikoina ngasai de ngai reise. Paikhom bana haire. Arna se masakti haifet phajaba sani hebai. Prem yamna ngakna kadaino haisibo. Tu adala isde. Jasmine ga moyni punna. Prem du paikhom bana makhut thiliba maikei romda yenglei. Aikhui Jasmine su fajaine. Kaino ai buthi ka haikibro nanga sawe ka tawridubo. Adobai nang Arna bu nungsiradi ko phungdokpa yadro. Nang ngamdragasu ai haibirage ba. Paikhom bana karandaranu yare. Asi hainaringaida Jasmine hoisu yorokduna leblare. Jasmine na dada ngahakti ngaheleko hadana lakani haraktabagi waraweteko. Prem na yare saudi. Jasmine makhatare. Dabaikhom ba naikhoi Arna adum hanglaga leirabani ko. Jasmine gi khangai hairakpa wahaiduda Arna du ikaibana mamai lukthakre. Khanghaudana Jasmine da khujina siglai. Jasmine ayo nahi hingchabi sidi. Prem amadi paikhomba ngakladuna kaidoroge Jasmine. Kaisu tawde dada. Prem makhata slai. Udabasu kuire asoi phawbada koithokluse haibabu yam kaigadro. Jasmine na aidi haibirakti hairini kho. Adudi lao paikhomba nangna Arnaga lakminaro. Jasmine na Arna nang da paikhombaga lakminaro ko. Prem du gari thoba haukhre. Paikhomba na hairi. Kakhalo odana midi chatkhre. Arna yam ikai na ado gari tapna thobiyu ko. Gari kana thoba se kizayeba. Paikhomba du gari thoba haukhre. Arna gi wahaidu mapukningda nokningbasu nungshibasu phawe. Makhoi maridu fast food amada lakduna achapo saminare.